Nongchupki leader Singna Maphi Louthoklabadi Ubada Tukatchani Putin Ikui Kuidana G7 Summit Pangthokpada Nongchup Laibak Singge leader Singna Maruwaina United Kingdom ki Prime Minister Boris Johnson na Russian President Vladimir Putin ki furit Louthoklaga akanba sabagi mawong nongnakraba matungda President Putin na amog Nongchup Laibak Singge leader Singde yu thakpani na Phi Louthoklabadi Ubada Tukatchani hai na noknakhrei G7 Summit leader Singna yamna noknakhibadu ki matangda paumi Singna wa hangbada Turkmenistan da lakiba Putin na wapam se phongdokhibane Germany da G7 gi summit pangthokpada Boris Johnson na aikhoi Putin dagi hena kalli haiba utnaba furit lokthokpa yai haina phagi tauke maduda Canada gi Prime Minister Justin Trudeau na Nongsuplom gi leader singsu furit ka lokthoklaga sagol thoba yaba jani haina nokmin nakhe paumi singda wangang bada Putin na Nongsup laibak sing gi leader singde mahaka manadaba mawongda yu thakpa amasung sports da yaudaba ngaktani haina phongdokhe Makhoi karamba mawongda Maphi Loutthokpa pamlibano haiba aya khangde mathakla natraga makhara khangde adubu phibam amada hekta ubadadi Tukatchani haina Putin na haikhe Russia na Biden gi nupi machanupi thingkhre Russia gi mayokta sanction thamjinbage thabak hena pakthok saukthokibage paukhum oina Russia na ngarang US ki President Joe Biden ge loina bi amasung machanupi Russia da changlakpa yararoi haina thingjinkhre Biden gi nupi Jill amasung machanupi Ashley yauna Russia ki stop list mi kun manga su hapsile haina foreign ministry na phongdokhe United States na Russia bu tathibagi wakalon sagatpada chenabani haiba senator mari su Russia na thingkhre Biden na Ukraine da dollar billion nipan gi khulai piragani laukthokre US Joe Biden na Ukraine da dollar billion nipan gi ahen ba khusu khulai sing piragani laukthokre haina official source amagi matungin phongdokle Joe Biden na haikibada Western gi support asi Russia na lan asi maipakpa ngamandana bagi damakta darkar oiba sanglaba matamadu support tawkhigane aikhoina Ukraine bu support tawbagi thawong makhata na chathagigane NATO gi alliance na su support tawkhigane Ukraine laibak asi na hana Russia da chaifu ama pirabane haujik Ukraine da sathariba lan asi karamba matamda loigada bano haibadu khangdre adubu masi Russia na Ukraine bu maithiba piragade loisil loi Russia gi forcing asi Ukraine gi Snake Island dagi handokre Ukraine gi border guard singsu Russia gi lan gi jahas amana makhoi bu surrender tawnaba demand tawrkhiba bu reject tawkhre Snake Island asi Russia na Ukraine da landa sinba haukiba matamda lauksin khibane haujikti Russia gi lan mising Ukraine gi Snake Island da leitre haire Congo da rebel singna kidnap tawkhrabi nupi amabu mi thonghalaga namduna pijakhre UN Congo da rebel singna kidnap tawkhrabi nupi amabu mi thonghalaga namduna pijakhre haina Congolese rights group na United Nations Security Council da phongdokre Women's Rights Group Female Solidarity for Integrated Peace and Development SOFEPAD aina nupi adugi wari adu lan thokliba nongpok thangba Congo gi matang da member taraga manga leiba Security Council da piki bawarol da phongdokhibane UN Security Council asina Congo da regular briefing ama chathakhe haujik government force amade rebel group singi marakta me thagi athengba saruktagi hauraga akanba mawongda khut thoknaribani haire luchenge na haikibada COD ECO ge militant singna kidnap tawkhiba nupi adu hana fakhraba imung manungge member sing amage thadokmal oinaba ransom piba chatkhiba matamda thodok adu thokibani haire nupi asina rights group ta phongdokibada mahak mafam adu da hanjin kayarak rape tawbikhe masigi matung tarakbada nupa amade militant singna mangak ta thangna Lenduna halaba matung da mathibong maril sing thoklaba matung mangonda thongna bakhanga lakhe rebel sing aduna mangonda ising patra ani khak piraklaga thongna bakhangan khe mahakna mi thonglaba matung mafam adu da leriba bandi sing adu da pijakhi haire lusenge na haikibada numit kharani gi matung tarakpada thadorokhe adum oinamak mayum da hankhiba lambi da atopa militant group amana kidnap tawraga hanjin rap tawiki haire Masida sumahakpu amuk mi thonghalaga chahankhe lusenge na ani suba militant group aduge maming mathana chingbadi phongdokhide COE DECO ge maikai dagide hiramathugi matangda karigumba comment amata pirakhide CO DECO ase khulai paiba militia group kaya ge manungda ma oiribane rebel sing asina Congo ge mineral marang kain laiba lamdam aduda matam sangnagi oina khut thongna duna lakhibane conflict adu miyoi sha kaya sire aduga miyoi million kaya amana laifam chafam lehen khide Congo gi army su me thagi athengba saruktagi hauraga M23 rebel group singna akan mamong da khut thongna dun lakhibane ing 2012 amade 2013 gi matamda
lalhau satharakraba matung tarakpada M23 rebel group asina offensive sathaduna laklibane UN gi shanti ngakpa lanmi singsu haukiba me kunlom helaba matam asida Congo da deploy tawduna lakhibani haire nongpok thangba Congo gi lamdam asida rebel singna kidnap tawraga mi bu hatok piba ma de ransom tanbagi thawong sing adumak toina chathaduna laklaba thawong ama oiri haire khungang khudingmakta high speed internet pi na bahona re government na khungang khudingmakta high speed internet pi na bahona ri haina ngarang Prime Minister Narendra Modi na phongdokre amasung digital amasung technology space ki khudong chaba sing asi sizinna ba amasung India da invest tawna ba mahakna malem gi leibak sing da su appeal tawkhre aroi bada tabi ri bapum namak pu thagat jare